ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯛꯃꯥꯏꯖꯤꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯨꯄꯥ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯖꯥꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯅꯣꯚꯦꯇꯤꯚ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯦꯜꯂꯤꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯁꯅꯥꯁꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯤ ꯊꯥꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯦꯛꯃꯥꯏꯖꯤꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯥꯄꯤ ꯃꯔꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯀꯣꯛ ꯑꯃꯁꯨꯡ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯐꯨꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯤꯔꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯔꯤꯠ ꯂꯤꯠꯂꯝꯗꯦ, ꯑꯔꯥꯡꯕ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯝꯈꯤ ꯑꯃꯗꯤ ꯃꯃꯤꯠ ꯑꯅꯤ ꯐꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯗꯥꯡꯗ ꯖꯟꯇ꯭ꯔ ꯑꯃ ꯁꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯆꯤꯡꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 5 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯩꯉꯥꯛ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯕꯩ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯏꯔꯥꯡ ꯅꯥꯊꯩꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯊꯦꯝꯖꯤꯟꯅꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯥꯟꯅꯗꯕ ꯃꯈꯜꯒꯤ ꯀꯔꯐ꯭ꯌꯨ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯥꯡꯕꯗ ꯑꯄꯟꯕ ꯀꯌꯥ ꯄꯤꯔꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕꯒꯤ ꯂꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯀꯔꯐ꯭ꯌꯨ ꯊꯝꯂꯤꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥꯁꯤꯡꯗꯁꯨ ꯆꯃꯝꯅꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯅꯣꯚꯦꯇꯤꯚ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯦꯜꯂꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝꯁꯨ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯩ ꯇꯝꯕꯗ ꯑꯌꯦꯠꯄ ꯄꯤꯕꯤꯗꯅꯕ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯑꯁꯤꯒꯤ ꯄꯔꯃꯦꯅꯦꯟꯠ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯝꯗ ꯑꯌꯦꯠꯄ ꯄꯤꯕꯤꯗꯅꯕꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ (ICC) ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ 138ꯁꯨꯕ ꯕꯔꯊ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯁꯣꯐꯤꯌꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯉꯁꯤ ꯀꯦꯇꯦꯒꯣꯔꯤ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯀꯦꯇꯦꯒꯣꯔꯤ ꯑꯦꯗ ꯐꯥꯔꯁꯠ ꯇꯥꯈ꯭ꯔꯕ ꯏꯕꯦꯝꯍꯜ ꯕꯤꯁꯥꯜ ꯑꯦꯀꯥꯗꯃꯤꯒꯤ ꯔꯦꯅꯤꯀꯥ ꯁꯥꯄꯝ ꯑꯃꯗꯤ ꯀꯦꯇꯦꯒꯣꯔꯤ ꯕꯤꯒꯤ ꯑꯣꯏꯅ ꯐꯥꯔꯁꯠ ꯇꯥꯈ꯭ꯔꯕ ꯁꯣꯐꯤꯌꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯒꯤ ꯑꯦꯟꯇꯣꯅꯤꯑꯣ ꯀꯥꯉꯕꯝ ꯌꯥꯎꯅ ꯑꯇꯩ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕ ꯑꯃꯁꯨꯡ ꯀꯟꯁꯣꯂꯦꯁꯟ ꯐꯪꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ꯫ ꯋꯥꯉꯥꯡꯂꯣꯏ ꯀꯌꯥꯅ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯕ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅ ꯂꯝꯌꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯑꯥꯏꯖꯣꯜ ꯃꯥꯜꯄꯨꯏ ꯍꯦꯂꯤꯄꯦꯗ ꯐꯥꯎꯕ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯐꯥꯎꯕꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯅꯤꯕꯦꯗꯤꯇꯥ ꯂꯥꯏꯔꯦꯟꯂꯛꯄꯝꯅ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯍꯦꯂꯤ ꯁꯔꯚꯤꯁ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯅꯣꯔꯊ ꯏꯁꯠꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝ ꯌꯦꯡꯗꯨꯅ ꯁꯔꯚꯤꯁ ꯑꯁꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁ ꯑꯁꯤꯒꯤ ꯇꯤꯀꯦꯠ ꯕꯨꯀꯤꯡ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯃꯤꯁꯇꯔ ꯗꯤꯅꯦꯁ ꯑꯃꯁꯨꯡ ꯀꯁꯇꯃꯔ ꯁꯔꯚꯤꯁ ꯃꯤꯁꯇꯔ ꯅꯥꯎꯔꯦꯝ ꯕꯄꯤꯟꯆꯟꯗ꯭ꯔ, ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ SDC ꯇꯤ ꯈꯥꯏꯃꯤꯟꯂꯥꯜ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟꯠ ꯂꯤꯌꯥꯟꯖꯥꯄꯥꯎ ꯁꯥꯝꯇꯦꯗ ꯑꯗꯨꯒ ꯃꯣꯜꯄꯨꯏꯒꯤꯅ ꯃꯤꯁ ꯁꯤ ꯂꯥꯎꯔꯦꯟ ꯐꯦꯂꯤꯗ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯇꯤꯀꯦꯠꯀꯤ ꯃꯃꯜ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯜꯄꯨꯏ ꯍꯦꯂꯤꯄꯦꯗ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 4,500 ꯑꯗꯨꯒ ꯃꯣꯜꯄꯨꯏꯗꯒꯤ ꯂꯦꯡꯄꯨꯏ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯗꯨꯅ ꯃꯤꯖꯣꯔꯥꯝ ꯆꯠꯄꯒꯤꯅ ꯂꯨꯄꯥ 3,000 ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫
Manipurda thokliba kanglupki irang asina maram oiraka Central Force na nupi singda chathariba miot minay tawriba si yaningdi haina Lakhipur Kasar Assam ki Women's Action Committee for Village Protection Kasar Assam ki President 𝐶𝐄𝐲 Sunita na phongdokhrei wafam asi ngarang Fulerthal Kasar Assam da paumi singga unaba amada phongdokhibani maangna hai May 3 dagi Manipurda leptana chatharakliba Kanglup anigi irang asi phajinaba state forces amadi central government na tharakpa paramilitary force na micham miyam 𝐒𝐲𝐈𝐋 nupi oibisingda chatharakpa miot minay asi yaningde amadi leirak khulakta chongduna tear gas mok bomb na chungba kapsinba loinana mifam mipun tawbasi Manipur mapanda leiriba 𝐒𝐲𝐈𝐋 amadi nupi khunai pumna mangna yaningde haina phongdokhi leirak leikaida nupi singda bom top kya mok bomb langchandana aki akhang tawba adugati adugumbada ka henba mifu muchei nupi singda rubber bullet kapsan ba adugumba mayam asi akoi Manipur gi wangmada tariba meitei akoi gi 𝐒𝐲𝐈𝐋 sing akoi mayam punamakna nupi khunai punamakna masi akoi jajaningde sengna madudagi ka henba tholokpa taragadi Manipur gi wangmada leiriba akoi gi meitei nupi khunai singjisu kari Manipur gi mathakta amuka akoi karamba central government da akoi kari landarakani haiba wafam madusu state government amadi central government na su masi khana view naina view amadi amuka su hanna women action committee for village protection Kasar Assam na su request tawjari leiriba government ani makta state government ga central government ga da masi gi kanglup ani gi oiba waroi sinama athuba matamda poraktuna loisana basu hona view Ningtam Lanmi Lamyan Bahijam Irabot ki Chamga Kuntarit Subamapok Kumon Kamari Lenana Agartalada Nomagi Oiba Jananeta Hisam Irabot Memorial Football Tournament amangarang pangtokhrei Tripura gi Maitai Naha Singilup Tripura Maitai Association na silaga pangthokpa tournament asida West Tripura District ki Aboynagar Dalesor Machau Muhani Taro Khunau Bajalgat Pukhri Lekai A Barjala Ripsat College amasung Pukhri Lekai B Khawai District ki Khawai Sepahi Jila District ki Lal Singh Mura Baidyardigi amasung Songala North Tripura District ki Dharmanagar amasung Kanchanbari Unakoti District ki Chandipur amasung Santir Bajar gi Maitai Naha Sanaroi Tim Tarataru na Sarugyaki Liberty Theatre 𝐶𝐄𝐲 na Sangeet Natak Academy New Delhi gi Senthang Makhada School tamliba angang Sangeet Theatre Workshop cum Play Production 2023 loisinbagi chamba thoram ama Liberty Theatre 𝐶𝐄𝐲 na sinduna Library and Information Center 𝐶𝐄𝐲 gi headquarter da pangthokhrei 𝐶𝐄𝐲 area da school tamliba mahiroi kunthra na sarkyaduna tha ama chupna chatharakiba theatre workshop cum Play Production loisinbagi thoram aduda thoram mapusing oina sarkya khiba singna phongdokna khibada inkhalagli ba naha oiriba mahiroi singna mahi masing tamba khaknatana ahen ba activities kya tamsinba asimak yamna mathau tai aikhoina punsida mai pakke hairabadi aikhoi pumbabu hiram khudingmakta lamjing lamtak piriba oja ahalaman masakhang na chakadabani arts form kya gi artist sing asi thaksi khasi thogalon khangbada natana khunai gi achumba aphaba lambida punana ba thodang kya logadabani haina phongdokhe loisilakpada maroiba pausing amana pijari Sekmaijin maning lekai da mayai lambigi matai da nupa ama masakhang da bamiyo singna hatlaga hundoklam lei amadi district singda mana da bamawong da curfew thamjin mana mahairoi sing oja sing da yamna chawna khudong cha da mayong na hale haina Manipur Innovative Youth Organization Delhi na nungai ta ba phongdoraklei ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯔꯊ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ